Kiyam Star School ki satra moina aina ngasi wa phangkhrai te ke madu akhoi sigi Tangjeng gi lambi se yam phatre di satra khoi la ko da jo yam nungai tre du ko oja na mara ra patai la ko da jo yam nungai tre duna government authority mari ne ba singna lambi se yeng se minaba haitari duga lambi jeng jeng biro hara ga na khoi mi mangi but ama Kiyam ba akhoi si thobal site gi wina akhoi si Kiyam Tangjeng changjarak pa lambi dune akhoi FCI Godown na thobal district ki manung chana laiba manung da so FCI Godown gi oiba lambi ne masi akhoi na si kaya thajare ado kaimta tabi da bang di tabi ba do laitre aduna akhoi si lambi je changba yadre ta singna ising nong jingi matam oiba na bukut ko laitana gari sing si putha putha na akhoi changba yadre asukki matik dung thi ba ba do oire aduna ngasi akhoi sigi manung da laiba maira bari mayam se thokchara ga akhoi ngasi dagi hauna sigi lambi se akhoi thingjin jare ha ware thilawjare masi athuba matam da akhoi government gi authority sumjina hingjinbina ba akhoi media gi thongni ngasi thamjari Kamal Tangjeng aduga akhoi masi phawre lambi asida sali ba sing ase akhoi manak nana akhoi school anim tu leire adugi mathangda akhoi route se mark na yori ba route se akhoi FCI Godown am leijare masagi adugi tarakpada akhoi Kiyam hebong leirak adugi mathangda akhoi Kiyam akhoi litan pok adagi saban tongba hairiba route sing ase yam maru oiba route ngaktani hairi phawre ga chalibani aduga masigi maraksna mu health center su lei lairiba sing se sigi khallakanda school gi health center gi ana yaki haidi lairiba mayam sing che khallakanda akhoi FCI da manager je akhoi matam kya gi mamang dagi akhoi unajaru re adugi mathakta ju akhoi DC bakta chattana akhoi che thabadagi kopadagi loina mak ayamba loi tokjare adubu hanna tadabdagi akhoi gi locality mayam sing si punjan jaraga akhoi committee ma semjai committee sina akhoi anirak two times se akhoi lambi semjakhre adugi matungda akhoi lambi je semdaba mating kitang pangbiu haiba matamda supang pangkhiba chu leitre pangju pangdre mokhoi gi FCI manager na ju haibase mokhoi daita lobu ngamde lambi sidi DC masamak chu haiba matamda akhoi proposal torbu matamda mokhoi haibase mokhoi gi oina di DC gi oina di phal leite haibagi wakhalon du thamai aduna mokhoi upai leite mari leinaba department PWD gumda dumain haibiu harga leiyaba adu akhoi thabadi se chinge ayambana akhoi PWD aduga thobal district ki akhoi DC aduga loinana FCI manager da dum information de dum pijabani adubu lambi sina phatam maram orakanda accident phaw thokko yaureba adubu ngasi waktadi asi anabudi yaudri adubu sumba khudong thibase matungda haidi tholaga nataga accident thokanda mi thokpa panba nataga leitaw yauragadi masigi risk se kanana pubiduno haibagi wahang amalai aduna maram orakanda akhoi ngasi gi lambi thingjanbai khongjang se akhoi changjanjamani